State asida nong khara subaga turel ge imai wangkhalak pa khuding Nagaram ge hauraga Namdulong phaobada leiriba khul singda echao thokliba si kok-hannaba Naga la si ningtheena sengdokpiu haina Nagaram village ki chairman Joyson Raikhan alangak ta thaksilakli Hiram asiga mari lenen angasi Nagaram Tangkhul Avenue Duilalen amasung Ferry Lane ge Khunja Singna Sinduna Dingku Road paringe Nagaram da Wakat Meefam Chatthakhre Wakat Meefam madu da saru yakiba Nagaram village ki chairman Joyson Raikhan hai sahi asida me thada echao thokiba sida hairiba mafam sing asida sauna echao ge awaba mai naki handaksu anirak subo ina tha sigi tang ani amasung ahum gilona ba ahingdagi nauna echao tholiba sida su miyamna amuk hanna khudongsa da ba kya mai nare khudongsa da ba si makata na thoktana ba lengangna Naga la asi ningtheena sengdokluga retaining wall mapung phana chanbiyo madi khul singi marakta leiriba iramna la sing ningtheena sengdoktuna semjinbiyo Naga la ge hana leiramliba pak saubaduga hojik leiriba sigi yamna khenare lona yadana lam khopsinduna yumkai sajiliba sing takthokduna echao thorpa yabadagi kanbiyo Naga la da sajiliba retaining wall asi evict tawduna nongju tha matamda suriba nong asige isel da apanba leitanaba mari lenaba authority amadi chief minister na thabak paikhat pinaba SKTV news ki khuthangda puning singsilakli First when a palm immediate relief sikrino haro yarbati sida amopa plastic oiro krikri potter oiro krikri oiro kana amoto play bishe kra sengdokpiu JCB puraga krikung pura kra sengdokpiu hebne future ki damo khairabati Nagaram ga Namdulong ki karak thong achawba tinguro da leibse asidi hauna khuya thong bause government chana program policy ama shemraga han 20 feet leramado adu da eviction tawba yabsin do loin eviction tawra but chana tawbirabati Usida asuma flood ship hung roy. Quite the palm de adune. Step flood toy henna, dark kitchama, Lucchama, chain kitchama, Adunakitone, Adu Krishna Teba, wait the Mode. Ishin Kangba Matamda, Mokana Tobi Drabdi, Echao action by Katkani, sitting Rosit Hingraga, especially government carry the target downy. Adunu meet the government versus the Edi missing land down, Adu the Kangani government, or she edits as much at here without the Kangani.